KMWO na numit taretnigi manungda leibak meeyam khangna media da sengdoraktrabadi organization asigi mathakta mari leinaba court legal proceeding loukhatlagani haina Xtra Edge school gi principal na cheksin thamlakli. Xtra Edge school gi principal gi maikei gi thadorokpa cherol amada Kanglaipak Minority Welfare Organization KMWO manipur na school asigi mingchet thinenaba thawong ama oina haukiba tang 10 da pangthokkiba course semnalauba exam gi chemistry thokpa numita KMWO gi miyoi khara lakuna examination center ama oiriba Shrivan Higher Secondary School luwang samamda yengshillamlaba matungda school asida tariba mahiroi singna paktaknana nattaba pambai season halli haina santorakpa leibak meeyam gi mamangda school asigi mingchet thihanbani amadi mahiroi singi moral manghanbani. Chahi kudingi council na conduct tauba higher secondary examination da first position yauna ranker kaya puthorakliba amadi handaki NEET UG 2025 da mahiroi kuntraga humdoi select tauriba school asibu defamation taubani. Maramaduna school asigi mahiroi singi mingchet thihanba amadi school asibu su leibak miyamgi mamangda lana uhanabagi hairiba organization asigi secretary ni haiba Sahawajit hairiba miyoi asigi mathakta legal notice thakre. Numit taretnigi manungda organization asina leibak miyam khangna media da sengdoraktrabadi organization asigi mathakta mari leinaba court legal proceeding loukhatlagani haina cherol asina makha tari.